Akashvani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Security Force ki apunba kangbu amana, Rajesh ki tongan ba jila singda thihumbi thabak chathabada, yamlaba kujukulai sing phagatle. Manipurda ahanba oina miyamna pamna chanariba nga sarengi machake mai pakna puthokpa ngamle. Bharata ing kumja lising ama chamapan humbudra mangada emergency lauthokibabu BJP na numit asi Dark Days of Democracy haina laibak sinba thungbada ngasi pangthokki. Sangsaki nini chanba numita Manipur ki Congress sadasya ani yauna lusingba kaya ngasi wasak lauki amasung Lok Sabha adaksa khananaba hayeng pangthokadriba mikhal gi damak NDA gi mirep Om Birla amadi Birodi India Bloc ki K Suresh na mirep se pisan kre. Security Force ki apunba kangbu amana Rajesh ki tongan ba jila da thihumbi ki thabak chathabada yamlaba kujukulai sing phagatle. Police ki pauna hai ngarang Tamenglong amasung Imphal West jila ki tongan ma mafam sing da thihumbi ki thabak chathabada kujukulai kayamarom phagat pangam ki. None jila ki Khongsang Police Station ki manung chanba Mongjarong Khunau amasung All Nungnang Village da thihumbi ki thabak chathabada yamlaba kulai sing phagat ki. Kulai sing aduda 5.56 ISK assault rifle ama 7.62 gi rifle ama carbine machine gun ama magazine ga loinana .32 gi pistol ahum lethod grenade ahum radio set ani yauna polom kya phagat ki. Imphal West ki Kadangban part 2 Singda Mahadev Singda Sathakiba operation amada single barrel nomai ahum 9mm pistol ama amadi cartridge tarina chingba polom sing phagat ki. Amaromda Manipur Police amadi Assam Rifles ki apunba kangbu amana haukiba nomaijing numita kangpopi gi Baijang Village ki akoibada thihumba gi thabak chathabada yamlaba kujukulai sing phagat pangam ki. Phagalaba kulai sing adudi magazine ga loinana MA3 MK2 rifle ama magazine ga loinana SLR rifle ama single barrel nomai ama improvised pampi ama 7.62 mm gi maru tara nomai maru hapnaba khaw ama jacket taruk yauna atei polom kya phagat pangam ki. Assam Rifles na sinduna International Day Against Drug Abuse and Illicit Trafficking ga mari na ngasi Tamenglong jila gi Kahulong dagi hogduna bike rally ama sakre. Drug lana sinaba amadi yuon bigi mayokta documentary kaya utuna pangthokiba thoram adu Galerio Adventure Bikers Club na District Administration Tamenglong amadi Civil Society Organization singa kusamduna pangthokibani. Rally adu All Tamenglong gi Kahulong dagi lamthaki biker kun amadi tongan ba school sing dagi lakpa mahiroi kya na saruk yakiba rally aduna Souls Harvesting Drug Rehabilitation Center da satuna drug na kunai asida piriba chaithengi matangda inmate singda pauktak piki. Manipura nga yopagi lamda anoba pandup ama phangba ngamle Rajesh da miyamna pamna chanariba nga sareng mahuksadagi leijarakpa loksing gyan sizinaduna sareng macha hanboina puthokpa ngamle. Rajesh Fisheries Bibak ki matenga loinana Imphal West ki Wangoi makhalai kaida leiba farm amada sareng macha mai pakna puthokpa ngamle. Rajesh ki miyamna pamna chanariba nga makhal asi manghigadra haibagi mipaiba leiramba adu Manipur gi Mukhyamantri na lamdamasa sareng marang kaina puthoknaba hotnagani haina ingkumja lisingani kunmathoi gi July 10 da pangthokkiba state level National Fish Farmers Day da laukthokkibani. Madugi makha tarapada Fisheries Bibak na pilot project oina sareng project paikatpa haukibani. Hanadi sareng macha sing Myanmar amasung Bangladesh tagi pusilakpani hairi. Rajesh ki Fisheries Bibak ki Director Haisnam Balkrishna na Akashvani Imphal da hai Manipur matam amada sareng asi pat turel kayamarom da phanglamnabasu haujikti phangkidre. Rajesh da ahanboina sareng macha kokan bangamba asina miyamna pamnarba nga makhal asi marang kaina puthokpada chawna mateng oiragani mahakna hai. Fisheries Department na saring program na koi creasing sida yo oga macha ko andagi haiba sida kam hona kare hona ba kaya se koi mai pak khidraba matungda juni tari ko kunum do sai sida scientific breakthrough si phangbani adu saring sida sengbadi akoi gi Manipur gi wild di phangambadi yai aduga yo pa natraga koi gi akoi bada leiba pa ture na chingmusing di koi ukhidaba mangi ba yam kuirabani adu chief minister gi initiative makhada farmers department ga pudun subminer kanda sigumba kanga knowledge mayam si uthongnar kanda
macha kokpa ngamakpase masina di mipan tangba mapandagi macha pusilakpagi problem du leiroina khali aduga loinana ekhoi leiriba water body sida macha je kokpa ngamakpadina tongan meitei sareng hena hainariba yamna maming chatliba miyam punmana pamnariba asigi mahau amadi mong matau punamak sidagi home grown sareng du soidna phangba ngamgani habagi thajabadi dumuk lere. National Institute of Technology NIT Manipur amasung Institute of Bioresources and Sustainable Development IBSD Imphal gi Director singna luchingba mihut kangbu amana ngasi Raj Bhavan da Rajapal Anusia Wikega unakre. NIT gi Director Professor D. Shomaya Julu na luchingba mihut kangbu amana Rajapal unaduna Institute asida paikhaliba chakot thorangi thabak singi matang da paudam ki. Institute asida apunba mahiroi lising machani leibagi manungda chada yangkhaidi Manipur dagini haina paudam ki. Director High Institute asigi permanent campus ama leitabana kudong chadaba kaya mayuknari. Mihut kangbu aduna Rajapal da Institute asida matik chaba security pibinaba haijaki. Makogi wapam sing tarba matungda Rajapal na mahaki maikaidigi Technical Institute asibu sokot nabagi damba pangbaya ba mateng pangani haibigi thajaba piki. Amaramda IBSD gi Director Professor Pulok Kumar Mukherjee na lusingba kangbu amana Rajapal ga unaduna Institute asida hayeng pangthok kadurba thoram amada saruk yabinaba Barton Toki. Narol Sahitya Premi Samiti Imphal na Manipuri Sahitya da mamal naidraba kudol tauriba aiba AB singda sahi kudingi piba Writer of the Year lising ani kunmari Lifetime Achievement Award Manipur gi aiba Professor Nomaithem Tompi da piragani hari. Mana si Narol Sahitya Premi Samiti gi kunmanga suba aiba singi numit July 30 kusinagani. Bharata nauna chanagadriba criminal law ahum haibadi Bharatiya Nyay Sanhitya, Bharatiya Nagarik Suraksha Sanhitya amasung Bharatiya Saksya Adiniyam gi matangda khananainabgi thoram ama hayeng ayuk pung 3 tab matamda Akashbani Imphal sandokjagani. Thoram asi Akashbani Imphal gi YouTube channel asu live streaming togani. Paugi marathana break ama. NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba Vizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akashbani Imphal dagini. Inkumja lising ama chamapalu humbudra mangada Bharata matamdugi sarkarna laibak sinba thungbada emergency laukthokki babu BJP na numit asi dark days of democracy haina laibak sinba thungbada pangthokli. Nai Delhi da laiba BJP headquarters sa pangthokpa thoram amada dolgi president amasung kendra gi mantri JP Nadan hai emergency gi matamdugi luchingba Moraji Desai Atal Bihari Bajpai amasung LK Advani na chingba luchingba kaya tha 18 hena jail la thamjingki. Mang hai makoina ganatantra bu ngak na chatnabagidama kholau kya laurubagidama jail la thamjangkibani. Bharat asi ganatantra gi mamani haina khangnaribani adubu Congress na ganatantra bu singnaduna emergency thamjingki. Pradhan Mantri Narendra Modi hai emergency gi matamadu miyamgi oinadi chawna singnaba matam ama oiki matamadu da mipum khudimangna amatta oina ganatantra gi mathakta chatharkiba lalong adubu mayok nakhi. Mukhyamantri Nongthomam Biren hai sahi ani hena thamkiba emergency adu ganatantra satpa Bharat amasung ningkha tamba lebak amagi oindi amamba matamne. Social media da thagapa warol amada Mukhyamantri hai emergency thamkiba adu matamdugi Congress sarkarna miyamgi kholaw namsinnaba amadi sakti painanaba honakibani. Emergency matamda Congress dolgi thong adu miyamna chawna mami taduna leihauki. Thong asina ganatantra gi chana kanglonbu ikai khumnadaba amadi miyamgi hak matpani. Manipur numit asi BJP Manipur Pradesh na sinduna Nityay Pachuthekta laiba Thambal Sanglenda numit asi ningsingduna Dark Day haina pangthoki hanagi MLA M Boro na luchingduna palan thorom asi Dark Day Remembrance of Emergency haina pangthoki thoromduda dolgi luchingba amasung MLA TH Ibomcha dolgi Vice President N Nimbasan Simba charuk yaki
Dol gi General Secretary L. Deven Singh Thatok Cherol Manhai, in Kumja Lising Chamapan Humudra Mangagi Jun Kun Mangadegi, in Kumja Lising Chamapan Humudra Treki Mars Kunmatoi Power Tamkiba, emergency Aduna Matamdugi Pradhan Mantri Indira Gandhina, Biro Dida Labor Ras Niti Dur Singi Lusing Basimbu Pajinduna, Tamjin Badanatana, Praise Amadi Mediagi Machin Mensina Bahonaki. Tauram Duga Mari Lenana, emergency Matam the Pajinduna Jail Tamlakiba, Dolgi Lusing Basinda Kudobol Piduna Ikai Kumdabo Utki. Imphal West Silagi Wabogai Digi Ngarang Dagi Haukiba, Ahanba State Level Open Polo Tournament Ngasi Sanakiba, Group Egi Mesta Kwakta Polo Club na Nambul Mapal Polo Club Panzil Tara Amada, Amasung Group Bigi Mesta Tangaiban Youth Polo Club na Singkai Hunba Polo Club Panzil Tara Matoi Marida Toiki. All Manipur United Club Organization Kaksing District Polo Association, Amasung Kaksing District United Club Organization na Sinduna Kulpali Hyanglam Wabogai Tera Pisakta Ngarang Dagi Tournament asi Satharakpani. District Sports Association Kaksing na Sinduna Kaksing da Sathariba Kunsuba KK Memorial First Division Football League Lisingani Kunmarigi ngasi sanakiba mesta AKSA Kaksing Kunona DYA Elang Khangpopibo Pansil Anisino da Toikre. Malem gi thakta ahan boina Uttar Pradesh ki Ayodhya da Din Dayal Upadhyay Memorial International Invitation Master Athletic India Competition Lisingani Kunmarida Saruk Yaruba Sanaroi Sing Harauk Tayamna Okre. Opagi thoram amang ngasi Paurabi Pukri achoba mapanda leiba Senior Athletic Sorokhaibam Maipaksnagi yumda pangthokki. Akasbani Imphal gi pau tabiri. Taranipan suba Lok Sabha gi ahanba mifamgi ngasi nini chanba numitta nauna khalaglaba MP Singh wasak lauki Lok Sabha sadasya oina wasak lauki ba singi manungda Congress lusingba Rahul Gandhi Samajwadi Party gi lusingba Akhilesh Yadav BJP lusingbi Hema Malini NCP gi Maharashtra gi karakpa Supriya Sule amasung Amol Khole yauri Rajasthan di karakba BJP gi MP amasung Hanagi Adaksha Om Birla Tamil Nadu di karakba DMK gi MP Dayanidhi Maran TR Balu amasung Kani Mori na singba yauri Manipuri gi kakiba Congress ki MP Angomsa Bimol Akoijam amasung Alfred Kangam S atrasu ngasi nungthil Lok Sabha sadasya oina wasak lauki. Inner Manipur Parliamentary Seat gi Congress ki mirep oina kakiba Angomsa Bimol Akoijam na Manipuri Lorda wasak lauki. Outer Manipur Parliamentary Constituency gi kakiba Alfred Kangam atrana English da wasak lauki. Ai Angomcha Bimol Akoijam Lok Sabha gi Thawuroi Misak Amoina Khanbiraklaba Maramna Aihakna Taibung Palbu Sembi Sabiba Sidaba Mapubu Panjaduna Wasaksari Madudi Aina Linkraba Bharat ki Lengak Lon Chanapathapu Aina Tasengna Thazaba Amadi Pukning Sengna Ningjaba Uchagani Loinana Bharat ki Ningtamba Amadi Amato Oiba Saktambo Aina Yokhat Chagani Amasung Aina Paikat Kadoriba Lokhat Kadoriba Thaudang Sing Pukchel Sengna Pangthok Chagani Jai Hind Imale Pagna Yai Fare Manipur Imana Yai Fare. I, Alfred Kangam Shangshakoshi Arthur, having been elected a member of the House of the People, do swear in the name of God that I will bear true faith and allegiance to the Constitution of India as by law established, that I will uphold the sovereignty and integrity of India, and that I will faithfully discharge the duty upon which I am about to enter. Manipur mein nyay dilaye, desh bachaye. Thank you. Lok Sabha gi Adaksha Khananaba hayang pangthokkadraba mikhal gi damak BJP gi oina mamangi tamdasu Adaksha oikreba Om Birla India gi mirep oi na se pisankre amaromda Birodi India Bloc ki oina Congress sadasya K Suresu mahaki mirep se pisankre madugi mamangda sarkar amasung Birodi gi marakta Adasha gi post ki damak yanaba ama purakpangam kide sangsaki mapanda wangang bada Kendra gi Mantri Piyush Goyal hai Kendra gi Mantri Rajnath Singh Amit Shah amasung JP Nadana Congress lusingba KC Venugopal amasung DMK gi sadasya TR Baluga hiram masigi matangda wari sanaki. Adumoinamak makoina Om Birla bu Lok Sabha gi sadasya oina laukthokringaida Deputy Speaker gi ming laukthoknaba dabi tawki. Congress Lusingba Rahul Gandhi hai Lok Sabha Adaksha Phamgidamak India gi mirepta Sogatnaba Sem Sadun lay adubu Deputy Speaker gi Phamasi Birodi mirepta Pigadabani. Maragasda Lok Sabha da hayeng maru oiba hiram kya lokhat kadoriba asigi yenglaga Congress na whip jari kre. Lok Sabha da Congress ki sadasya sing ayupung tara mathoidigi Sabha gi mifam loidri bapawa lainanaba Dol gi Chief Whip Kodi Kunil Suresh na chero lama thokre. Aroibada maroiba pau Security Force ki apunba kangbu amana Raija sigi tongan ba jila sing da thiba humbagi thabak chathabada yamlaba khujukulai sing phagatle Manipur da ahan boina miyamna pamna chanariba nga sarengi macha mai pakna puthokpa ngamle Bharat te inkumja lising ama chamapan humudra mangada emergency laukthokkibabu BJP na numit asi Dark Days of Democracy haina lebak sinba thungbada ngasi pangthokki
Sangsaki nini chanba numita Manipuri Congress sadasa ani yauna luchingba kaya ngasi wasak lauki amasung Lok Sabha gi adaksa khananaba heng pangthokkodriba mikhal gi damak NDA gi mirep Om Birla amadi Birodi India Block ki K Suresh na mirep se pisan kre. Pau loijare.